ꯁꯤꯁꯤꯗꯣ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯕ ꯑꯩꯈꯣꯏ ꯂꯥꯏꯐꯇ ꯍꯥꯏꯕꯗꯣ ꯃꯄꯥꯟꯗ ꯑꯩꯈꯣꯏ ꯍꯣꯁꯄꯤꯇꯥꯜ ꯆꯠꯂꯨꯏ ꯍꯥꯏꯕꯗꯣ ꯑꯗꯨ ꯆꯠꯂꯝꯗꯥꯏꯒꯤꯅꯦꯕ ꯁꯤꯗꯩꯁꯤꯗ ꯄꯨꯂꯤꯁ ꯂꯥꯛꯑꯝꯃꯦꯕ ꯄꯨꯂꯤꯁ ꯂꯥꯛꯑꯝꯃꯤꯗꯨꯒꯤꯅ ꯄꯨꯂꯤꯁꯁꯦ ꯇꯃꯩꯒꯤ ꯇꯃꯩ ꯍꯪꯕ ꯂꯥꯛꯑꯝꯃꯤꯅꯦꯕ ꯌꯥꯏꯌꯦ ꯇꯣ ꯁꯤꯗ ꯀꯃꯦꯟꯁꯦ ꯌꯦꯡꯉꯣꯕ ꯁꯤ ꯁꯨꯃꯥꯏꯅ ꯖꯔ 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 ꯁꯨꯃꯥꯏꯅ ꯆꯦꯜꯂꯦꯕ ꯀꯃꯦꯟꯁꯦ ꯇꯥꯃꯩ ꯑꯩ ꯀꯩ ꯍꯣꯠꯅꯕꯤꯔꯤꯒꯦ ꯇꯥꯃꯩ ꯇꯣ ꯁꯤꯗ ꯄꯨꯂꯤꯁ ꯑꯅꯤ ꯍꯧꯖꯤꯛ ꯊꯧꯈ꯭ꯔꯤꯗꯣ ꯃꯈꯣꯏꯅꯦꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯊꯤ ꯂꯥꯛꯄ ꯑꯗꯨ ꯁꯤ ꯑꯩ ꯒꯥꯔꯤ ꯊꯧꯗꯣꯔꯛꯑꯦ ꯑꯗꯨꯒ ꯃꯈꯣꯏꯁꯦ ꯀꯩꯅꯣꯅꯦꯕ ꯃꯣꯏꯅ ꯍꯪꯕ ꯂꯥꯛꯏꯁꯦ ꯑꯃꯔꯣꯝꯗ ꯍꯥꯏꯔꯗꯤ ꯄꯨꯂꯤꯁꯅ ꯇꯧꯔꯤ ꯗ꯭ꯌꯨꯇꯤꯁꯦ ꯌꯥꯝ ꯊꯤꯅ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗ ꯌꯥꯝꯅ ꯃꯣꯏꯗꯁꯨ ꯌꯥꯝ ꯋꯥꯕ ꯇꯥꯛꯁ ꯑꯣꯏꯕ ꯑꯗꯨꯒ ꯗꯔꯀꯥꯔꯁꯨ ꯌꯥꯝ ꯂꯩꯕ ꯑꯗꯨꯒꯨꯝꯕ ꯗ꯭ꯌꯨꯇꯤꯅꯤ ꯃꯈꯣꯏꯅ ꯇꯧꯔꯤꯁꯦ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏ ꯏꯟꯇꯔꯅꯦꯁꯅꯦꯜ ꯄꯥꯏꯔꯨꯕ ꯏꯟꯇꯔꯅꯦꯁꯅꯦꯜ ꯐ꯭ꯂꯥꯏꯠ ꯆꯠꯂꯨꯕ ꯅꯠꯇ꯭ꯔꯒ ꯖꯔꯅꯤ ꯇꯧꯔꯨꯕ ꯇ꯭ꯔꯥꯚꯦꯜ ꯇꯧꯔꯨꯕꯁꯤꯡꯁꯦ ꯁꯤꯁꯤꯒꯤ ꯃꯌꯨꯝꯁꯤꯗ ꯆꯠꯂꯒ ꯃꯈꯣꯏꯁꯦ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯀꯃꯥꯏꯅ ꯇꯧꯔꯤ ꯑꯩꯈꯣꯏꯒꯤ ꯚꯥꯏꯔꯁꯁꯤꯅ ꯅꯥꯕꯒꯤ ꯁꯥꯏꯟꯁ ꯑꯦꯟ ꯁꯤꯝꯇꯝꯁ ꯂꯩꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯆꯦꯛ ꯇꯧꯕ ꯂꯥꯛꯏꯅꯦꯕ ꯑꯗꯨꯒ ꯃꯈꯣꯏꯅ ꯂꯥꯛꯑ ꯃꯇꯨꯡꯗ ꯄꯔꯁꯅꯦꯂꯤ ꯃꯈꯣꯏ ꯂꯥꯛꯏꯕ ꯃꯤꯑꯣꯏꯁꯤꯡꯁꯤꯅꯀꯣ ꯃꯤꯗꯣ ꯌꯦꯡꯉꯒ ꯃꯤꯗꯣ ꯍꯦꯜꯗꯤ ꯑꯣꯏꯔꯤ ꯁꯥꯏꯟꯁ ꯑꯦꯟ ꯁꯤꯝꯇꯝꯁ ꯑꯝꯇ ꯂꯩꯇꯦ ꯍꯥꯏꯕꯗꯣ ꯑꯗꯨ ꯎꯔꯀꯥꯟꯗ ꯃꯈꯣꯏ ꯆꯠꯈꯤꯕ ꯑꯩꯅ ꯁꯤ ꯚꯤꯗꯤꯑꯣꯁꯤꯗ ꯑꯩꯅ ꯁꯤ ꯍꯥꯞꯄꯤꯁꯦ ꯀꯩꯅꯣꯗꯤ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯗ꯭ꯌꯨꯇꯤꯁꯦ ꯃꯈꯣꯏꯁꯨ ꯀꯤꯔꯝꯗꯣꯏꯅꯦꯕ ꯚꯥꯏꯔꯁꯁꯦ ꯃꯈꯣꯏꯁꯨ ꯚꯥꯏꯔꯁꯁꯦ ꯀꯤꯗꯕ ꯅꯠꯇꯦ ꯚꯥꯏꯔꯁꯁꯦ ꯃꯤ ꯈꯨꯗꯤꯡꯃꯛꯇ ꯆꯪꯕ ꯌꯥꯕꯅꯤꯅ ꯂꯥꯏꯔꯕꯗ ꯏꯅꯥꯛ ꯈꯨꯟꯕꯗ ꯅꯠꯇ꯭ꯔꯒ ꯊꯕꯛ ꯇꯧꯕ ꯇꯧꯗꯕ ꯑꯗꯨ ꯑꯝꯇ ꯈꯥꯏꯔꯣꯏꯗꯣꯏꯅꯦ ꯚꯥꯏꯔꯁꯁꯤꯅꯕꯨ ꯍꯦꯛ ꯊꯦꯡꯅꯔꯨꯕ ꯃꯤꯗꯨꯗꯤ ꯆꯪꯗꯣꯏꯅꯦꯕ ꯚꯥꯏꯔꯁꯁꯦ ꯑꯗꯨ ꯃꯌꯥꯝꯗꯣ ꯂꯣꯏꯅꯃꯛ ꯈꯪꯅ ꯃꯈꯣꯏꯒꯤ ꯗ꯭ꯌꯨꯇꯤꯅꯦꯅ ꯃꯈꯣꯏ ꯂꯥꯛꯏꯅꯦꯕ ꯑꯗꯨꯒ ꯂꯥꯛꯑꯒ ꯃꯈꯣꯏꯗ ꯄꯤꯔꯛꯈꯤꯕ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯃꯌꯥꯝ ꯂꯧꯈꯠꯀꯗꯕ ꯗꯇꯥ ꯃꯌꯥꯝ ꯂꯣꯏꯅꯃꯛ ꯀꯂꯦꯛ ꯇꯧꯔꯒ ꯃꯈꯣꯏꯅ ꯗ꯭ꯌꯨꯇꯤ ꯌꯥꯝ ꯐꯖꯅ ꯇꯧꯕꯤꯕꯗꯣ ꯑꯗꯨꯗ ꯌꯥꯝ ꯄꯦꯟꯖꯕ ꯍꯔꯥꯎꯕ ꯐꯥꯎꯖꯩꯕ ꯑꯗꯨꯒ ꯃꯈꯣꯏꯒꯤꯗꯃꯛꯇꯁꯨ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯗ꯭ꯌꯨꯇꯤꯁꯦ ꯁꯤ ꯌꯥꯝ ꯐꯖꯅ ꯇꯧꯕꯒꯤꯗꯃꯛꯇ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯑꯩꯈꯣꯏꯅ ꯉꯝꯖꯕꯀꯣ ꯑꯦꯄ꯭ꯔꯤꯁꯤꯌꯦꯁꯟ ꯄꯤꯖꯕꯅꯦꯕ ꯄꯨꯂꯤꯁꯇꯤ ꯐꯠꯇꯦ ꯄꯨꯂꯤꯁꯇꯤ ꯑꯗꯨ ꯇꯧꯏ ꯄꯨꯂꯤꯁꯇꯤ ꯑꯗꯥ ꯇꯧꯏꯅ ꯃꯌꯥꯝ ꯍꯧꯖꯤꯛ ꯃꯌꯥꯝ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯀꯩꯗ ꯃꯌꯥꯝ ꯍꯥꯏꯅꯩꯗꯅ ꯑꯗꯨꯗ ꯑꯩꯅ ꯁꯨꯃꯥꯏꯅ ꯗ꯭ꯌꯨꯇꯤ ꯐꯖꯅ ꯃꯁꯛ ꯈꯪꯅ ꯃꯊꯧ ꯃꯁꯛ ꯐꯖꯅ ꯈꯪꯅ ꯇꯧꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯄꯨꯂꯤꯁ ꯄꯥꯔꯁꯣꯅꯦꯜ ꯃꯌꯥꯝ ꯑꯃꯁꯨ ꯂꯩ ꯍꯥꯏꯕꯗꯣ ꯑꯗꯨ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯣ ꯑꯗꯣ ꯑꯩ ꯉꯁꯤ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤ ꯎꯠꯆꯕꯅꯤ ꯅꯨꯡꯉꯥꯏꯕꯤ ꯃꯌꯥꯝ ꯉꯁꯤꯁꯨ ꯆꯠꯇ ꯌꯥꯗꯗꯅ ꯊꯣꯛꯂꯛꯑꯦ ꯉꯁꯤꯅ 31 ꯃꯥꯔꯆꯅꯤ ꯑꯗꯣ ꯆꯠꯂꯨꯈꯤꯒꯦ ꯋꯦꯠ ꯍꯟꯊꯕꯁꯤꯗꯤ ꯊꯥꯏꯅ ꯄꯥꯈꯪ ꯑꯣꯏꯔꯤꯉꯩꯒꯤ ꯈꯣꯡꯒ꯭ꯔꯥꯎ ꯁꯦꯠꯄ ꯌꯥꯔꯦ ꯋꯦꯠ ꯍꯟꯊꯕꯁꯤ ꯍꯥꯟꯅ ꯆꯥꯔꯝꯗ꯭ꯔꯕ ꯈꯣꯡꯒ꯭ꯔꯥꯎꯅꯤ ꯑꯗꯣ ꯍꯧꯖꯤꯛ ꯑꯃꯨꯛ ꯆꯥꯔꯦ ꯁꯦꯠꯄ ꯌꯥꯔꯦ ꯑꯗꯣ ꯒꯥꯔꯤꯁꯦ ꯀꯩ ꯒꯥꯔꯤꯅꯣ ꯍꯪꯉꯛꯄꯗꯣ ꯁꯤ ꯂꯩꯔꯦ ꯁꯤꯇꯤ VX ꯍꯥꯏꯌꯦ ꯑꯗꯨꯒ IVTEC ꯊꯥꯏ ꯍꯣꯟꯗꯥꯒꯤ ꯒꯥꯔꯤꯅꯦ ꯉꯁꯤꯗꯤ ꯁꯤꯗ ꯊꯤꯡꯉꯝꯕꯗ ꯂꯧꯊꯣꯛꯄꯤꯔꯝꯃꯦ ꯀꯅꯥꯅ ꯂꯧꯊꯣꯛꯄꯤꯔꯝꯃꯤꯅꯣ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯏꯝꯐꯥꯜ ꯔꯤꯚꯔꯒ ꯏꯔꯤꯜ ꯔꯤꯚꯔꯒꯒꯤ ꯀꯟꯐ꯭ꯂꯨꯌꯦꯟꯁ ꯄꯣꯏꯟꯅꯦ ꯁꯤꯁꯦ ꯑꯗꯣ ꯍꯟꯗꯛ ꯃꯇꯝ ꯈꯔ ꯅꯣꯡ ꯅꯤꯅꯤ ꯃꯃꯥꯡꯗ ꯅꯣꯡ ꯆꯨꯈꯤꯕꯗꯣ ꯑꯗꯨꯗꯒꯤ ꯁꯤ ꯂꯦꯚꯦꯜꯁꯦ ꯈꯔ ꯍꯦꯟꯀꯠꯂꯝꯃꯦ ꯉꯁꯥꯏ ꯃꯇꯥꯏꯗ ꯆꯣꯠꯄ ꯎꯔꯤꯁꯦ ꯑꯁꯤꯒꯤ ꯃꯊꯛꯁꯤꯐꯥꯎ ꯆꯣꯠꯂꯝꯃꯕꯅꯦꯕ ꯑꯗꯨ ꯍꯧꯖꯤꯛ ꯑꯥꯗ ꯌꯦꯡꯉꯣ ꯀꯪꯉꯤꯁꯦ ꯁꯣꯝꯗꯁꯨ ꯏꯁꯤꯡꯒꯤ ꯂꯦꯚꯦꯜꯁꯦ ꯂꯣꯏꯅꯃꯛ ꯅꯦꯝꯃꯤꯁꯦ ꯏꯁꯤꯡꯁꯦ ꯆꯦꯟꯕ ꯑꯝꯇ ꯎꯗ꯭ꯔꯤꯁꯦ ꯀꯩꯅꯣꯝꯃ ꯎꯠꯀꯦ ꯁ꯭ꯋꯥꯏꯗ ꯂꯩꯕ ꯑꯩꯈꯣꯏ ꯁꯤꯗ ꯊꯕꯛ ꯇꯧꯕ ꯑꯍꯟꯁꯤꯡꯅ ꯍꯥꯏꯕꯅꯦꯕ ꯑꯗꯣ ꯁꯤꯗ ꯇꯦꯛꯑꯒ ꯇꯥꯔꯤꯕ ꯃꯌꯥꯝꯁꯦ ꯁꯤꯗꯩꯁꯤꯗ ꯁꯤꯁꯦ ꯊꯥꯏꯅ ꯕ꯭ꯔꯤꯇꯤꯁꯅ ꯁꯥꯔꯝꯕ ꯊꯣꯡꯅꯦ ꯁꯤꯁꯦ ꯏꯁꯤꯡ ꯀꯪꯕ ꯃꯇꯝꯗ ꯅꯠꯇ꯭ꯔꯗꯤ ꯎ ꯐꯪꯉꯣꯏ ꯁ꯭ꯋꯥꯏꯗꯁꯨ ꯇꯨꯔꯦꯟ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯃꯌꯥꯝꯁꯨ ꯃꯌꯥꯝꯅ ꯊꯥꯗꯕꯤꯔꯛꯄ ꯐꯠꯇꯕ ꯃꯌꯥꯝꯁꯨ ꯁꯤꯗ ꯂꯣꯏꯅꯃꯛ ꯇꯥꯔꯒꯅꯤ ꯂꯩꯔꯤꯁꯦ ꯃꯌꯥꯝ ꯇꯨꯔꯦꯟꯗ ꯑꯃꯣꯠ ꯑꯀꯥꯏ ꯂꯪꯊꯕꯗ ꯇꯧꯔꯤꯕ ꯐꯤꯕꯝꯁꯦ ꯃꯐꯝ ꯑꯃꯗꯩ ꯂꯪꯊꯔꯒ ꯑꯃꯗ ꯀꯦꯔꯤ ꯇꯧꯔꯒ ꯁ꯭ꯋꯥꯏꯗ ꯗꯤꯄꯣꯖꯤꯠ ꯇꯧꯔꯒ ꯂꯣꯏ ꯂꯩꯔꯤꯁꯦ ꯂꯅꯤ ꯏꯃꯥꯝ ꯃꯥꯔꯀꯦꯠꯀꯤ ꯍꯧꯖꯤꯛ ꯐꯤꯕꯝꯁꯤꯗ ꯑꯗꯨꯝ ꯑꯊꯤꯡꯕ ꯃꯌꯥꯝ ꯊꯝꯃꯦ ꯃꯤ ꯀꯅꯥꯝꯇ ꯐꯝꯅꯗ꯭ꯔꯦ ꯍꯧꯖꯤꯛ
ꯗꯨꯀꯥꯟꯁꯤꯡꯁꯨ ꯊꯣꯡ ꯂꯣꯏ ꯂꯣꯜꯂꯦ ꯌꯥꯎꯔꯤ ꯌꯨꯝ ꯌꯧꯔꯦ ꯆꯟꯗꯣꯟ ꯌꯥꯎꯗ꯭ꯔꯕ ꯑꯩ ꯁꯤꯗ ꯆꯥꯛ ꯏꯟꯖꯥꯡꯅ ꯀꯥꯡꯁꯣꯏ ꯑꯗꯒꯤ ꯁꯤꯗꯩꯁꯤꯗ ꯀꯩꯅꯣꯝꯃ ꯃꯦꯠꯇꯣꯔꯦ ꯀꯩꯅꯣ ꯂꯩꯔꯦ ꯆꯝꯐꯨꯠ ꯑꯗꯒꯤ ꯆꯥꯒꯤ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 2:13 ꯆꯠꯂꯦ ꯅꯨꯡꯁꯥ ꯁꯨꯃꯥꯏꯅ ꯁꯥꯔꯤ ꯑꯩ ꯑꯃꯨꯛ ꯑꯣꯐꯤꯁ ꯆꯠꯇꯕ ꯌꯥꯗ꯭ꯔꯦ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯑꯣꯐꯤꯁ 이 만든 거 이거 부럽게. 아니 이제 따라 이거를 간지 볼까 니. ꯉꯁꯤꯒꯤꯗꯤ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯌꯨꯝ ꯍꯜꯂꯅꯤ ꯑꯗꯨꯒ ꯑꯩ ꯃꯈꯥ ꯇꯥꯕ ꯚꯤꯗꯤꯑꯣ ꯍꯥꯞꯄꯛꯑꯒꯦ ꯍꯧꯖꯤꯛ ꯇꯧꯗꯣꯏꯁꯤꯅ ꯆꯧ ꯍꯧꯗꯣꯏꯅꯦ ꯆꯤꯀꯟ ꯆꯧꯔꯣ ꯑꯥꯗ ꯆꯤꯀꯟ ꯂꯩꯔꯦ ꯆꯤꯀꯟ ꯆꯧ ꯉꯁꯤꯅ ꯕꯦꯝꯕꯦꯝꯒꯤ 막시기 엔데 여기네. ꯁꯤ ꯆꯤꯀꯟ ꯂꯩꯔꯦ ꯃꯆꯜ ꯃꯌꯥꯝ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯗ ꯆꯧ ꯂꯩꯔꯦ ꯁꯤꯗꯤ ꯉꯝꯗꯣꯔꯤꯕ ꯁꯤ ꯆꯧ ꯃꯌꯥꯝꯁꯤꯗꯤ ꯋꯥ ꯂꯣꯏꯗꯣꯔꯦ ꯃꯁꯛꯁꯤꯗꯤ ꯍꯥꯎꯗꯧ ꯃꯥꯜꯂꯤꯔꯣ ꯃꯥꯟꯗ꯭ꯔꯤꯔꯣ ꯁꯤ ꯌꯣꯡꯆꯥꯛꯁꯦ ꯃꯔꯨ ꯆꯥꯎꯗ꯭ꯔꯦ ꯉꯁꯥꯏꯗꯩ ꯃꯃꯤ ꯈꯦꯠꯂꯤꯁꯦ 아니 걔네들 ꯃꯌꯥꯝꯁꯨ ꯂꯩꯌꯦ 이거 시용자 그냥 이라고 뭐 용중에디 그냥 로다운이 마망다 아마 팅드라 마니폴디야 팅드라 마망기 몇 아니 와니 용장에 오케이 짬토로 야래 고비도 야 고비만 남매 이엔마 진작 말래 이엔마 진작 남매 실례래 시나 싱마히 록 퉁버기가 봐봐 싱마히 싱외원디네라 그나오나 아이 나 해봐라 야래 아이 하우브럼 띵기세 야래 아이브 마미 짜나디 아이 짜로 다음에 애기죠 마마 단정이지 안 누워이지 quarantine 아왜 짜공도 그거는 quarantine regime 저쪽에 저도 변변변이니까 이거네 하요 머미 아, 나 치킨 야보기 페이버 막 이런 거 우리지 치킨 아이는 숙당상네 하피도 아이는 한 하우기도는 해야 하와 아이는 한 하우기도 하우라 살도이네 하고 하이가 뭐 하고 하우라 하이가 뭐 하고 ꯃꯌꯥꯝ ꯉꯁꯤ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯕ ꯌꯦꯡꯕꯤꯕꯒꯤꯗꯃꯛꯇ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯉꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣ ꯃꯇꯥꯡꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯕꯥꯏ